ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯇꯪꯒ꯭ꯔꯥ ꯌꯥꯠꯄ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯍꯩꯇꯕ ꯌꯥꯗ꯭ꯔꯕ ꯇꯪꯒ꯭ꯔꯥ ꯌꯥꯠꯄ ꯑꯗꯒꯤ ꯇꯣꯅꯥ ꯁꯥꯕ ꯉꯁꯤꯒꯤ ꯁꯤꯕꯥꯅꯤꯇꯥꯒꯤ ꯃꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡꯒꯤꯅ ꯒꯧꯕꯨꯗꯣꯟ ꯄꯨꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯉꯝꯖꯕ ꯉꯁꯤꯒꯤ ꯄꯨꯡꯒꯤ ꯑꯌꯨꯛ ꯂꯣꯛꯆꯔꯛꯄ ꯐꯧ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯆꯦꯡ ꯑꯅꯧꯕꯕꯨ ꯇꯛꯆꯔꯀꯥꯟꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯏꯃꯥ ꯑꯅꯤꯒꯤ ꯀꯠꯆꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗꯣ ꯄꯨꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯅꯥꯕ ꯌꯥꯗꯕ ꯏꯁꯤꯡ ꯅꯨꯡꯁꯥꯡꯕ ꯑꯣꯏꯅ ꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯧ ꯑꯄꯦꯟꯗꯣ ꯈꯔ ꯂꯩꯖꯕ ꯈꯔ ꯀꯠꯆꯕ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗꯤ ꯍꯌꯦꯡꯁꯤꯕꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯍꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯕ ꯁꯨꯃꯥꯏꯅ ꯌꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯤꯗ ꯌꯥꯠꯆꯕꯅꯤ ꯆꯪꯕ ꯊꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯊꯥꯒꯅꯤ ꯁꯨꯃꯥꯏꯅ ꯊꯥꯔꯕ ꯃꯇꯨꯡꯁꯤꯗ ꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯣꯡꯈꯠꯀꯗꯕ ꯁꯨꯃꯥꯏꯅ ꯂꯣꯡꯈꯠꯂꯒ ꯊꯥꯔꯅꯤ ꯆꯥꯛꯀꯨꯂꯥꯁꯦ ꯑꯗꯨꯒ ꯂꯥꯏꯒꯤꯗꯃꯛ ꯑꯣꯏꯔꯒꯅ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯉꯝꯖꯕ ꯀꯩꯅꯣꯝꯇꯪ ꯀꯠꯆꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯌꯥꯠꯀꯅꯤ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯏꯁꯤꯗ ꯍꯥꯞꯀꯗꯕ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯉꯥꯁꯤ ꯌꯥꯠꯄ ꯍꯩꯒꯗꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯔꯀꯥꯟꯗ ꯂꯥꯏꯒꯤꯗꯃꯛꯇꯗꯤ ꯁꯤꯗ ꯂꯨꯛꯁꯦ ꯑꯃꯨꯛ ꯅꯝꯒꯗꯕ ꯑꯗꯨꯒ ꯔꯥꯎꯟ ꯑꯣꯏꯅ ꯁꯤꯗ ꯏꯟꯁꯥꯡ ꯍꯥꯞꯀꯗꯕ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯀꯦ ꯍꯥꯏꯔꯒꯗꯤ ꯂꯥꯁꯦ ꯁꯨꯃꯥꯏꯅ ꯎꯞꯀꯅꯦꯕ ꯁꯣꯝꯗ ꯂꯥꯏꯅꯤꯡꯊꯧꯁꯦ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯗꯧꯔꯤꯅꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯍꯩꯔꯨꯛꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯃꯈꯣꯛꯁꯤꯅꯅꯦ ꯃꯊꯛ ꯊꯪꯅꯦꯕ ꯃꯈꯣꯛꯁꯤꯅ ꯃꯊꯛ ꯊꯪꯉꯒ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯈꯣꯛꯁꯤꯗ ꯑꯣꯟꯁꯤꯟꯅꯦꯕ ꯇꯛꯄ ꯃꯇꯝꯗ ꯆꯦꯡꯁꯦ ꯁꯨꯃꯥꯏꯅ ꯀꯨꯝꯁꯤ ꯀꯨꯝꯗꯤ ꯑꯅꯧꯕ ꯂꯧꯖꯕ ꯆꯦꯡ ꯑꯅꯧꯕꯗꯨꯅꯤ ꯀꯦꯖꯤꯗ ꯂꯨꯄꯥ 35 ꯄꯤ ꯁꯤ ꯑꯩꯈꯣꯏ ꯀꯨꯝꯁꯤꯒꯤ ꯁꯤ ꯍꯥꯟꯅ ꯀꯠꯂꯕ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯀꯠꯂꯕ ꯃꯇꯨꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯒꯤ ꯂꯩꯃꯔꯦꯟ ꯏꯃꯥꯒꯤꯅ ꯁꯨꯃꯥꯏꯅ ꯂꯣꯡꯒꯅꯦꯕ ꯂꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯡꯒꯅꯤ ꯑꯗꯨꯒ ꯁꯤ ꯃꯈꯣꯛꯁꯤ ꯁꯣꯝꯗ ꯑꯣꯟꯍꯟꯒꯅꯤ ꯍꯩꯁꯦ ꯃꯈꯣꯛ ꯑꯣꯟꯍꯟꯒꯅꯤ ꯑꯗꯨꯒ ꯂꯩꯃꯔꯦꯟ ꯏꯃꯥꯒꯤ ꯀꯠꯀꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯆꯦꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯍꯟꯒꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯍꯟꯒꯅꯤ ꯃꯈꯣꯛꯂꯣꯝꯁꯤꯅ ꯂꯥꯏꯂꯣꯝꯗ ꯁꯨꯃꯥꯏꯅ ꯑꯣꯟꯍꯟꯒꯅꯤ ꯑꯗꯨꯒ ꯁꯤꯅ ꯉꯁꯤꯒꯤꯗꯃꯛꯇ ꯁꯤꯅ ꯂꯛꯁꯃꯤ ꯏꯃꯥꯒꯤꯗꯃꯛꯇ ꯀꯠꯆꯕꯒꯤ ꯀꯩꯅꯣꯅꯤ ꯍꯣꯔꯦꯟ ꯀꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯏꯁꯣꯔꯗ ꯁꯨꯃꯥꯏꯅ ꯀꯠꯄꯁꯦ ꯃꯈꯨꯛꯇꯤ ꯁꯣꯝꯗ ꯀꯩꯅꯣꯁꯦ ꯂꯩ ꯂꯛꯁꯃꯤ ꯂꯩꯌꯦꯅ ꯈꯟꯗꯣꯏꯅꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯟꯒꯅꯦꯕ ꯑꯗꯣ ꯄꯩꯁꯥꯁꯤꯒꯤ ꯆꯠꯄꯁꯦ ꯀꯃꯥꯏꯅ ꯆꯠꯄꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯅꯥꯁꯦ ꯇꯝꯃꯅꯤꯀꯣ ꯁꯤꯒꯤ ꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯝꯃꯅꯤ ꯁꯤꯒꯤ ꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯝꯃꯦ ꯑꯗꯒꯤ ꯁꯥꯡꯕꯁꯦ ꯈꯔ ꯍꯦꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯠꯄ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯤꯡꯀꯥꯟꯗ ꯌꯥꯔꯦꯀꯣ ꯁꯦ ꯅꯥꯞ ꯌꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤ ꯀꯃꯥꯏꯅ ꯐꯥꯔꯛꯀꯅꯤꯒ ꯁꯤꯒꯤ ꯐꯥꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯁꯨꯃꯥꯏꯅ ꯌꯥꯠꯀꯗꯕ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ ꯑꯗꯩ ꯁꯣꯝꯒꯤꯁꯨ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ ꯌꯥꯠꯂꯦ ꯀꯥꯟꯗꯨꯗ ꯁꯤ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯁꯨꯃꯥꯏꯅ ꯆꯞꯄꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯞꯄꯅꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯆꯞꯄ ꯀꯥꯟꯗ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯤ ꯗꯈꯤꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯆꯞꯄ ꯀꯥꯟꯗ ꯐꯤꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯗꯈꯤꯅꯥ ꯇꯧꯕꯤꯕ ꯃꯇꯝꯗ ꯌꯦꯡꯕꯗꯁꯨ ꯐꯖꯔꯦ ꯑꯗꯒꯤ ꯇꯧꯕꯤꯔꯛꯄ ꯃꯤꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯣꯅꯥꯁꯦ ꯀꯃꯥꯏꯅ ꯌꯥꯠꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯃꯈꯣꯛꯁꯦ ꯁꯤꯅ ꯁꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃ ꯂꯩꯔꯅꯤ ꯁꯤ ꯑꯣꯟꯊꯣꯛꯅꯔꯅꯤ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤ ꯂꯣꯟꯅꯔꯅꯤ ꯂꯣꯟꯅꯔꯕ ꯃꯇꯨꯡꯗ
ꯁꯨꯃꯥꯏꯅ ꯁꯤ ꯃꯇꯣꯟꯁꯦ ꯃꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯞꯄꯅꯤ ꯑꯗꯩ ꯁꯤ ꯁꯣꯝꯗ ꯉꯥꯛꯇ ꯑꯣꯟꯊꯣꯛꯑꯒꯗꯤ ꯁꯤ ꯑꯅꯧꯕꯅꯤꯅ ꯁꯤ ꯑꯅꯧꯕ ꯉꯥꯛꯇꯅꯤꯅ ꯁꯤ ꯃꯈꯣꯛꯁꯤꯅ ꯂꯤꯡꯗꯣꯏꯅꯤ ꯁꯣꯝꯒꯤꯁꯦ ꯁꯤ ꯃꯈꯣꯛꯁꯤꯅ ꯌꯥꯎꯕꯁꯤꯅ ꯂꯤꯡꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ ꯃꯇꯣꯟꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ ꯑꯗꯨꯒ ꯁꯤ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯒꯗꯤ ꯑꯩꯒꯤ ꯗꯣꯅꯥ ꯁꯥꯗꯣꯏꯁꯤ ꯍꯌꯦꯡ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯍꯌꯦꯡ ꯂꯥꯏꯅꯤꯡꯊꯧ ꯀꯠꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯗꯣꯅꯥꯁꯤꯗ ꯍꯋꯥꯏ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯁꯤ ꯗꯣꯅꯥꯁꯤꯗ ꯍꯋꯥꯏ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯁꯤ ꯃꯄꯥꯟ ꯑꯍꯦꯟꯕꯁꯦ ꯁꯨꯃꯥꯏꯅ ꯆꯞꯊꯠꯄ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯆꯞꯊꯠꯄ ꯃꯥꯟꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯥꯟꯅꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤ ꯈꯨꯗꯣꯝꯕꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯦꯛꯑꯅꯤ ꯗꯣꯅꯥ ꯊꯦꯛꯄꯁꯦꯀꯣ ꯁꯤꯅ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯁꯨꯃꯥꯏꯅ ꯊꯦꯛꯑꯕ ꯑꯗꯒꯤ ꯁꯤ ꯑꯃꯨꯛ ꯁꯤ ꯈꯨꯕꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯀꯅꯤ ꯁꯨꯃꯥꯏꯅ ꯊꯦꯛꯑꯀꯥꯟꯁꯤꯗ ꯁꯤꯗ ꯁ꯭ꯇꯦꯞꯆꯔꯁꯤꯅ ꯆꯞꯁꯤꯜꯂꯣ ꯀꯩꯅꯣ ꯐ꯭ꯔꯤ ꯆꯠꯂꯤꯗ ꯁꯨꯃꯥꯏꯅ ꯆꯞꯄꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯃꯨꯛ ꯊꯦꯛꯄ ꯁꯣꯝꯒꯤ ꯈꯨꯕꯤꯁꯤꯗ ꯁꯨꯃꯥꯏꯅ ꯊꯦꯛꯑꯣ ꯊꯦꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯗꯣꯅꯥꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯅꯤ ꯁꯤꯗꯩꯗ ꯍꯋꯥꯏ ꯍꯥꯞꯄꯅꯤ ꯍꯋꯥꯏꯗꯤ ꯍꯥꯞꯀꯗꯕꯅꯤ ꯑꯗꯨꯕꯨ ꯍꯋꯥꯏꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯆꯦꯡꯁꯤꯅ ꯑꯣꯏꯅ ꯍꯋꯥꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯃꯑꯣꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯆꯒꯦꯀꯣ ꯁꯤ ꯍꯋꯥꯏꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯂꯥꯏꯒꯤ ꯀꯠꯄꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯍꯋꯥꯏ ꯑꯣꯏꯅ ꯍꯥꯞꯀꯗꯕꯅꯤ ꯑꯩꯅ ꯍꯋꯥꯏꯁꯤ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯗꯣꯅꯥꯁꯦ ꯑꯃꯠꯇꯒ ꯁꯥꯖꯈꯤꯒꯦ ꯍꯌꯦꯡ ꯑꯩꯁꯦ ꯗꯣꯅꯥ ꯑꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯌꯦꯡ ꯂꯥꯏꯅꯤꯡꯊꯧ ꯀꯠꯄꯒꯤ ꯗꯣꯅꯥ ꯑꯅꯤ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯞꯀꯗꯕ ꯁꯣꯝꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯞꯄꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯀꯗꯕ ꯁꯨꯃꯥꯏꯅ ꯊꯦꯛꯑꯒ ꯁꯨꯃꯥꯏꯅ ꯊꯦꯛꯀꯗꯕ ꯁꯤ ꯈꯨꯕꯤ ꯁꯨꯃꯥꯏꯅ ꯅꯝꯃꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯦꯛꯀꯗꯕ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯇꯦꯞꯆꯔ ꯆꯞꯀꯗꯕ ꯁꯨꯃꯥꯏꯅ ꯆꯞꯄꯅꯤ ꯁꯤꯁꯤꯅ ꯍꯥꯏꯒꯠꯄꯤꯔꯣ ꯈꯨꯕꯤꯅ ꯁꯤꯗ ꯅꯝꯕꯤꯔꯣ ꯂꯥꯁꯦ ꯈꯤꯇꯪ ꯕ꯭ꯂꯦꯛ ꯕ꯭ꯂꯦꯛ ꯂꯥꯎꯋꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯔꯦ ꯂꯥꯁꯦ ꯈꯤꯇꯪ ꯎꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕꯅꯤ ꯁꯨꯃꯥꯏꯅ ꯁꯥꯒꯗꯕ ꯗꯣꯅꯥ ꯂꯩꯔꯦ ꯑꯗꯨꯒ ꯍꯩꯔꯨꯛꯀꯤ ꯇꯥꯡꯒ꯭ꯔꯥꯁꯤ ꯀꯃꯥꯏꯅ ꯌꯥꯠꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯦꯠꯂꯦꯀꯣ ꯑꯗꯨꯒ ꯇꯥꯡꯒ꯭ꯔꯥ ꯌꯥꯠꯄꯁꯦ ꯑꯅꯤ ꯊꯣꯛꯑꯦꯗꯤ ꯃꯤꯠ ꯃꯑꯣꯡ ꯌꯥꯠꯀꯦ ꯍꯥꯏꯔꯒꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯥꯠꯀꯗꯕ ꯑꯗꯒꯤ ꯁꯤꯅ ꯀꯣꯏꯔꯞ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯌꯥꯠꯄ ꯁꯨꯃꯥꯏꯅ ꯌꯥꯠꯄꯁꯤꯅ ꯀꯣꯏꯔꯞ ꯇꯧꯕ ꯃꯤꯠ ꯃꯑꯣꯡ ꯑꯣꯏꯔꯒꯅ ꯗꯥꯏꯔꯦꯛ ꯃꯈꯣꯡꯁꯤꯗꯩ ꯍꯧꯒꯗꯕ ꯃꯤꯠ ꯃꯑꯣꯡ ꯑꯣꯏꯔꯒꯅ ꯁꯤꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯒꯤ ꯇꯥꯡꯒ꯭ꯔꯥ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ
ꯀ꯭ꯋꯥꯒꯤ ꯇꯪꯒ꯭ꯔꯥ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯄꯥꯍꯜꯂꯅꯤ ꯁꯨꯃꯥꯏꯅ, ꯑꯗꯒꯤ ꯃꯊꯪꯗ ꯈꯔ ꯄꯤꯛꯄꯁꯨ ꯑꯣꯏꯕ, ꯀ꯭ꯋꯥ ꯇꯪꯒ꯭ꯔꯥ ꯑꯃ ꯀꯃꯥꯏꯅ ꯁꯦꯝꯅꯤ? ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤꯀꯣ, ꯁꯤꯗ ꯍꯥꯞꯄꯅꯤ, ꯁꯤꯗ ꯃꯅꯥ ꯍꯥꯞꯄꯅꯤ, ꯁꯤꯗ ꯀ꯭ꯋꯥ ꯃꯅꯥ ꯑꯃ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯁꯤꯅ ꯂꯈꯥꯡ ꯑꯣꯏꯒꯗꯕ, ꯂꯈꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯈꯥꯡꯁꯦ ꯊꯥꯔ ꯃꯇꯨꯡꯗ ꯃꯔꯨ ꯍꯥꯞꯄꯅꯦꯕ꯫ ꯁꯤꯗꯩꯗ ꯀ꯭ꯋꯥ ꯃꯅꯥ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯃꯅꯥꯗꯨꯒꯤ ꯃꯊꯛꯇ, ꯑꯗꯨꯒ ꯁꯤꯗꯩꯗ ꯀ꯭ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕ, ꯁꯤꯗ ꯃꯈꯥꯗꯅ ꯃꯅꯥ ꯊꯝꯒꯗꯕ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯀ꯭ꯋꯥ ꯇꯪꯒ꯭ꯔꯥ ꯂꯥꯏꯒꯤ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ, ꯑꯗꯒꯤ ꯁꯤ ꯄꯩꯁꯥꯁꯦ ꯈꯔ ꯆꯥꯎꯕꯁꯤ ꯌꯥꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯗ, ꯄꯩꯁꯥ ꯈꯔ ꯆꯥꯎꯕꯁꯤꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯣ, ꯁꯤ ꯁꯥꯏꯖꯇꯣ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯑꯣ, ꯁꯨꯃꯥꯏꯅ ꯅꯥꯞꯁꯦ ꯇꯝꯃꯅꯤ, ꯁꯨꯃꯥꯏꯅ ꯇꯝꯃꯀꯥꯟꯗ ꯑꯗꯨꯗꯤ ꯁꯤꯃꯛꯇꯤ ꯌꯥꯔꯦꯀꯣ, ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯣ, ꯁꯨꯃꯥꯏꯅ ꯅꯥꯞꯁꯦ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯠꯂꯣ, ꯁꯨꯃꯥꯏꯅ ꯌꯥꯠꯂꯅꯤ, ꯑꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯆꯞꯅꯅꯕꯒꯤ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯐꯥꯅꯅꯕꯅꯦꯕ ꯁꯤꯗ ꯆꯞꯄꯤꯁꯦ, ꯁꯨꯃꯥꯏꯅ ꯆꯞꯀꯗꯕꯅꯦ ꯄꯩꯁꯥꯁꯦ꯫ ꯍꯣꯔꯦꯟ ꯁꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯉꯝꯖꯕ ꯈꯔꯇꯪ ꯀꯠꯆꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯆꯞꯄꯒꯗꯤ ꯅꯨꯡꯁꯤꯠꯅꯁꯨ ꯄꯥꯏꯗ꯭ꯔꯦ, ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯃꯜꯂꯦ, ꯈꯤꯇꯪ ꯋꯥꯠꯂꯦ, ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ꯫ ꯄꯩꯁꯥꯒꯤ ꯅꯥꯞꯁꯦ ꯂꯧꯔꯀꯥꯟꯗ ꯇꯧꯒꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯃꯌꯥꯝ, ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ, ꯗꯣꯅꯥꯗ ꯁꯨꯃꯥꯏꯅ ꯁꯥꯕꯤꯔꯣ, ꯂꯥꯏꯅꯤꯡꯊꯧꯗ ꯍꯌꯦꯡꯗꯤ ꯅꯣꯡꯃ ꯄꯥꯟꯕꯅꯤ, ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯌꯦꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯀꯨꯁꯤꯇꯥꯝꯅꯤ ꯀꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄ ꯀꯥꯟꯗ ꯀꯨꯁꯤꯇꯥꯝꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯃꯁ ꯁꯥꯕꯗꯣ, ꯆꯃꯁꯁꯦ ꯀꯃꯥꯏꯅ ꯁꯥꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯔꯥꯡꯐꯝꯅ ꯁꯨꯝ ꯇꯧꯕ ꯈꯣꯠꯄꯗ ꯁꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯍꯩꯖꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯌꯦꯡꯕꯗꯣ, ꯑꯩꯈꯣꯏꯅ ꯊꯑꯣꯏꯅꯅ ꯑꯩꯅ ꯇꯝꯃꯨꯕꯁꯨ ꯅꯠꯇꯦ, ꯁꯨꯝ ꯍꯩꯖꯔꯛꯄ ꯃꯤꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ, ꯁꯤ ꯀꯨꯁꯤꯇꯥꯝꯅꯤ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯀꯥꯟꯗ ꯀꯨꯁꯤꯇꯥꯝꯅꯤꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯞꯄꯛꯀꯗꯣꯏ, ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯍꯥꯝꯕ ꯑꯗꯒꯤ ꯀꯩ ꯇꯧꯅꯕꯗꯣ, ꯁꯤ ꯁꯨꯃꯥꯏꯅ ꯁꯥꯒꯗꯕꯅꯤ ꯀꯨꯁꯤꯇꯥꯝꯅꯤ ꯏꯁꯇꯥꯏꯜ ꯑꯁꯦ꯫ ꯏꯁꯇꯦꯞꯆꯔ ꯑꯃ ꯁꯨꯃꯥꯏꯅ ꯐꯥꯖꯤꯟꯕꯩ ꯋꯥꯅꯤꯗ, ꯁꯤ ꯃꯈꯣꯡꯁꯤꯗ ꯊꯛ ꯂꯥꯎꯅ ꯐꯥꯖꯤꯜꯂꯀꯥꯟꯗ ꯁꯤ ꯑꯣꯏꯕ
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ